हौजे अखोन उनजरिबसी SSLC examination ge 21 position takraba अदुगी थौबाल डिस्ट्रिक्ट मनुंगदा हाइतारे सकीर माकी युमदा डायमंड रेडियो के अखनबा एक्सक्लूसिव इंटरव्यू मनी अदुगा सकीर हानबदा कोई नुंगाइबा फोंदोकचरी लोइनना इमा बाबा की मिंग ताइबे बाबा मिंगना सफिकुल इमा मिंगना समसात अदुगा इमा बाबा से करी करी तोगी बाबा ना लोंग कॉलेज दा असिस्टेंट प्रोफेसर होइबा इमा ना हाउसवाइफ ओके चिनाउ से क्या ना चिनाउ से मरी इशाना क्या सुबह अइना अहन इखादा चिनाउ नपी होम ओके अदो स्कूल से करी स्कूल गिने कैथोलिक के होने का अदुगा स्कूल से कैथोलिक से तुम तंबिरक प्राम अदुगा अतोप स्कूल सिंग अतोप कराई कराई तंबिरे हौदम कैथोलिक स्कूल तंबि अदुम तमेबको रैंक हाई तरह रैंक से कोई स्कूल सिदा आंगांग ओरिंगे हाई तरह लोअर क्लास तक होरगा रैंक से कमाई कमाई तौरे रैंक हान 1 2 सुम तार 1 2 दुम तार लायबा अदुगा इसाना थाजेब अमा लेकिब्रा तक से करे हाई तरह तकी 10 के एग्जाम सिदा खरा पोजीशन होल्डर मोइनी हाइना खनबा लेब्रा नत्र हुजुक ला इसिगी हेंकलगा लाकने न खनगी बगा लेकिब्रा एक्सपेक्ट तौकिबा हेंकल हंगेला का लाकने खनगी करी दनो खाई सोलमिजे सब्जेक्ट से इंग्लिश ता अदुगा टोटल मार्क्स क्या 551 अदुगा अतई से हाना दगी सुइसाना इंग्लिश से तुम सोले ना तुम लेबिब्रा अदुगा कमाई तौये हाइबदी इंग्लिश से ना नतबा तोप सब्जेक्ट ना सोले ना लेबिब्रा करम ना सोले ना ले इंग्लिश हाने सोले इंग्लिश से तुम सोले अदो मसी ट्यूशन तौबगी मोंग हाय तारे सब्जेक्ट से आया मन कोई सब्जेक्ट वाइज होने ट्यूशन तौबिब्रा करी स्कूल द बोर्डिंग द लेरकप्रा कमाई तौ सब्जेक्ट वाइज फाउंडेशन रिवीजन तो चल अदो इंग्लिश से तुम तौदी तौई तौना हाय तारे ने इसाना तुम फंकी मार्क तू प्रका हाइदोगो ओइरमिसिगा इनी इसाना पाबदुगा तुम चानारमब्रा कमाई तौ चारमेबको अदो सब्जेक्ट अतई सिंगसिदी तुम इसाना फंगिबा मार्क तो तुम पेनब्रा अदि खरे हेंगतने न खनबदुन हंथरमबा अदुगा हंथरम ने न खनबदुन हेंगल लेरमबगुंबा अद लेबि यावब्रा मैथ्स का हार्मेस के खरा हंथरमेबा खरे हेंगतने न खनबदो अदो हुजिकुदी बस 21 कनो लेरे अदो रिजल्ट लाकान हाय तारे अदाइदो 21 लाखदो आइना खनबदुगो खितंग खेनबनिना नुंगाइतबा लेगिब्रा दोरगो 21 लाखदो पेनबा लेगिब्रा करी ले अदुम पेलेबो ओके अदो इसागे तोंगानबा फर्दर स्टडीज की दमक अतई करी स्ट्रीम द चटपा पामी करी लाइन द कमाई इसागे करी खनबा निंगबा ले ए अहान द मेडिकल ट्राई तोर को सिविल सर्विस ट्राई तोर अदुमाइना पामजबदी अदुमाइना लेरिबो 12 सिम पुरा वाली हुजिक से अदुगा तोंगानबा हाय तारे मगुई पोजीशन होल्डर सिंग से तोंगान खुदोंग चाबा पिबसु लेरी एडमिशन तोक्सन बिबा लेरब्रा हुजिक से खुदोंग चाबा मदुगी लौबा लेरब्रा खताबा फर्दर स्टडीज की मान सिंग स्ट्राइस तम अदुम अदोन ओइना तौगेना खल्लेबा हुजिक से मिंग चंदबसु यारोइदोरी को स्कूल कॉलेज काद्रगसु हाय तारे अदुगा मथंगे 12 तसु मु यामना होनबगी मथौ तारिबो हुजिकसिबो गोल चनबो होरमने हुजिक खरा वालोरिजे 12 त खरेना हुजिकती आइना स्वाइद सोलौरिसे असोनबो वीक ओइबा जगा से खरा खंगबो ngambro हुजिक खरा खंगवा अदुना खरा चेंजेस अम लापि सो हॉबी से करी ओइ सागी हॉबी से शायबी आई लाइक की सिना दुम ओइरे अदुगा हुजिकान दुम नहा से मोबाइल पाइरगा गेम तौबा देगे सुमर मपांग सोशल मीडिया खरगा तौबा जे सिगुम से यावबी ब्रा कमाई तौगे गेम बदम साने गेम सानेबा गेम दे हम कन वांगांग या पुंदे हुजिक से मतम खाइदो लोरे गेम सानबे सिनत्रा मतम मसाई मतंग दा हाइतारे 21 पोजीशन नि गेम सुम सानै लारिक पा मतम न पाइ अदो मसिनी न कोइगी माइ मतम चान तौरगदी हाइतारे को लोइना मदम याब लई अदो तुंगी मंगला नमदसु सोइदना अखोइगी अदो मफाउन होइबियो अदो युमद लेबा कांदा अखोइगी लारिक तम खोटपै मोंग से हाइतारे युमद लेबा कांदा युमगी मतेंग सि करी पांग करी तौ युमद थबक से युमद थुदों तौदे अदो मयाब लारिक सना कोना बखोटपा फील्ड थोपा अदो मरों पांग तिना बखोटपदि अदुम याव तबरा कमाई तौ सिगुम से मरों पातिना से
ꯌꯨꯝꯗꯗꯤ ꯇꯧꯗꯦ ꯁ꯭ꯀꯨꯜꯗ ꯇꯧ ꯁ꯭ꯀꯨꯜꯗ ꯈꯛꯇꯪ ꯇꯧꯔꯦ ꯌꯨꯝꯗ ꯂꯩꯀꯥꯟꯗꯗꯤ ꯑꯌꯥꯝꯕ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄꯗꯤ ꯑꯗꯨꯝ ꯂꯣꯀꯦꯜꯒꯤ ꯑꯇꯩ ꯑꯇꯩꯁꯤ ꯈꯔ ꯂꯩꯇ꯭ꯔꯦ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯃꯇꯝꯗꯨ ꯆꯠꯄ ꯈꯣꯠꯄꯒꯤꯗꯤ ꯀꯔꯤꯗ ꯆꯠꯂꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯕꯦꯟꯗ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯜꯂꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯔꯤꯚꯤꯖꯟ ꯀ꯭ꯂꯥꯁꯁꯤꯡꯁꯤꯗꯤ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯈꯤ ꯔꯤꯚꯤꯖꯟꯁꯦ ꯇꯨꯏꯁꯟ ꯇꯧꯋꯦ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤ ꯌꯥꯝ ꯐꯪꯗꯦ ꯑꯗꯣ ꯑꯗꯨꯝ ꯃꯇꯝ ꯂꯩꯇ ꯑꯗꯨꯝ ꯄꯥꯔ ꯇꯧ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯍꯥꯏꯇꯥꯔꯦ 12 ꯋꯥꯠꯂꯤꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯈꯔ ꯑꯗꯨꯝ ꯄꯥꯕꯩ ꯃꯊꯧ ꯇꯥꯔꯤ ꯑꯗꯨ ꯏꯁꯥꯁꯨ ꯑꯗꯨꯝ ꯈꯔ ꯐꯍꯟꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯈꯔ ꯑꯗꯨꯝ ꯄꯥꯏꯀꯣ ꯌꯥꯝꯅ ꯐꯕꯅ ꯌꯥꯝꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕꯀꯣ ꯑꯗꯨꯝ ꯏꯁꯥꯒꯤꯁꯨ ꯈꯔ ꯑꯗꯨꯝ ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯂꯩꯕꯁꯨ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯦ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯄꯥꯋꯔ ꯆꯪꯀꯅꯤ ꯍꯛꯆꯥꯡ ꯏꯅꯔꯖꯤ ꯆꯪꯀꯅꯤ ꯈꯔ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯥꯒꯩꯒꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒ ꯎꯅꯖꯕꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯀꯤꯒꯤ ꯑꯄꯣꯛꯄꯅꯤ ꯃꯤꯡ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯁꯐꯤꯀꯨꯔ ꯔꯍꯃꯟ ꯍꯣꯏ ꯑꯉꯥꯡꯅꯗꯤ ꯍꯥꯏꯐꯦꯠ ꯄꯟꯕꯤꯔꯝꯃꯦ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯀꯔꯤ ꯑꯣꯏꯅ ꯂꯩꯕꯤꯔꯤ ꯀꯔꯥꯏꯋꯥꯏꯗ ꯂꯩꯕꯤꯔꯤ ꯑꯩꯁꯦ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯂꯤꯂꯣꯡꯔꯥꯏꯕꯤ ꯀꯣꯂꯦꯖꯗ ꯂꯩꯖꯩ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯏꯆꯥꯒꯤ ꯁꯤꯒꯨꯝꯕ ꯃꯪꯂꯥꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯂꯥꯛꯀꯅꯦꯅ ꯈꯜꯂꯒ ꯈꯔ ꯍꯟꯊꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯛꯏꯕ ꯆꯥꯡꯁꯤꯗ ꯃꯥꯒꯤ ꯁꯤꯒ ꯆꯥꯅꯩꯅ ꯂꯧꯕꯤꯈꯤꯕ꯭ꯔꯥ ꯁꯤ ꯈꯤꯇꯪ ꯍꯪꯒꯠꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯣ ꯃꯁꯥꯅꯁꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤꯡꯉꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯖꯔꯦ ꯃꯔꯝꯗꯤ ꯀ꯭ꯂꯥꯁ 10ꯗ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯕ ꯈꯪꯗꯦ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯒꯤ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯂꯥꯁ 10 ꯂꯩꯁꯤꯗꯤ ꯑꯣꯡꯂꯤꯅ ꯂꯩꯔꯤꯕꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯇꯤ ꯅꯠꯇꯕꯅꯤꯅ ꯐꯔꯗꯔ ꯁ꯭ꯇꯦꯖ ꯅꯦꯛꯁ 12 ꯂꯩꯔꯤꯕꯅꯤꯅ ꯑꯁꯤꯗ ꯈꯔ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯗꯨꯗ ꯃꯊꯪꯒꯤꯗ ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠꯅ ꯑꯗꯨ ꯊꯨꯡꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯗ ꯑꯗꯣꯝꯗ ꯊꯦꯝꯖꯤꯜꯂꯒ ꯊꯝꯖꯔꯦ ꯑꯗꯨ ꯃꯥꯛꯁꯨ ꯌꯥꯕꯤꯔꯦ ꯍꯣꯏ ꯑꯗꯨꯒ ꯃꯥꯅ ꯏꯪꯂꯤꯁ ꯔꯣꯝꯗ ꯈꯔ ꯈꯖꯤꯛꯇꯪ ꯁꯣꯜꯂꯤ ꯍꯥꯏꯕꯒꯤ ꯑꯃꯁꯨ ꯍꯥꯏꯕꯤꯔꯦ ꯑꯦꯅꯤꯋꯦ ꯃꯥꯒꯤ ꯂꯥꯏꯟꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯀꯗꯕ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯤ ꯑꯗꯨꯝ ꯃꯥꯕꯨ ꯁꯦꯝꯕ ꯈꯣꯠꯄꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯋꯥ ꯑꯅꯥꯗꯤ ꯊꯣꯏꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯕꯅ ꯊꯦꯡꯅꯕꯤꯕ ꯂꯩ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯒꯤ ꯏꯆꯥ ꯑꯍꯟꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯩꯖꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯅꯁꯨ ꯍꯣꯏ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯊꯣꯏꯅ ꯋꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨ ꯃꯍꯥꯛꯄꯨ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯗꯤ ꯂꯋꯥꯔ ꯀ꯭ꯂꯥꯁꯇꯒꯤ ꯑꯗꯨꯝ 1 ꯔꯦꯡꯁꯨ 1 ꯂꯥꯛꯑꯦ ꯍꯥꯏꯕꯤꯔꯦ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯎ ꯈꯣꯠꯂꯨ ꯍꯥꯏꯅꯕꯁꯦ ꯐꯣꯔꯁꯂꯤ ꯄꯥꯍꯟꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯁꯥꯃꯛꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯤꯕꯅꯤ나 ꯃꯗꯨ ꯌꯥꯝ ꯉꯥꯡꯅꯕ ꯈꯣꯠꯅꯕꯒꯤ ꯂꯩꯈꯤꯕ꯭ꯔꯥ ꯑꯗꯨꯝ ꯏꯋꯥ ꯏꯍꯩ ꯍꯥꯏꯅꯗꯅ ꯃꯁꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯅꯕ ꯀꯥꯟ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤ ꯍꯥꯏꯅꯕ ꯌꯥꯝ ꯋꯥꯏ ꯍꯥꯏꯖꯔꯤꯕ ꯀꯔꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒꯅꯣ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛꯁꯤꯗ ꯄꯥꯍꯟꯅꯕꯒꯤ ꯁꯤꯟꯕꯤꯔꯛꯈꯤꯕꯅꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯥꯎꯗꯅꯀꯣ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯄꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯊꯕꯛꯁꯨ ꯌꯥꯎꯔꯛꯄ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨꯗ ꯅꯥꯀꯣꯏꯅꯅ ꯃꯍꯥꯛꯁꯦ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕ ꯃꯥꯅ ꯆꯠꯂꯤꯕ ꯖꯒꯥꯁꯤꯗ ꯀꯥꯏꯗꯅꯕ ꯍꯣꯠꯅꯖꯕ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯆꯍꯤ ꯑꯦꯖꯁꯤꯒ ꯑꯩꯈꯣꯏꯒ ꯀꯟꯐ꯭ꯂꯤꯛ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯈꯖꯤꯛ ꯈꯦꯠꯅꯕ ꯂꯥꯛꯄ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯁꯤꯁꯇꯦꯝꯗ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯤꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯏꯍꯟꯖꯗ꯭ꯔꯦ ꯑꯗꯨꯒ ꯏꯟꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯞꯇꯛꯅ ꯁꯦꯟꯅꯖꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯅ ꯇꯧ ꯍꯥꯏꯕꯗꯨ ꯌꯥꯔꯛꯇꯕꯁꯨ ꯌꯥꯎꯋꯤ ꯑꯩꯈꯣꯏꯅ ꯐꯣꯔꯁꯇꯤ ꯇꯧꯖꯗꯦ ꯃꯥꯏ ꯑꯄꯥꯝꯕꯗ ꯆꯠꯍꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯈꯪꯕꯁꯦ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯍꯧꯖꯤꯛꯀꯥꯟꯗ ꯑꯉꯥꯡ ꯑꯃ ꯂꯥꯏꯔꯤꯛ ꯄꯥꯎ ꯈꯣꯠꯂꯨ ꯍꯥꯏꯔꯒ ꯅꯝꯐꯨꯗ ꯁꯥꯐꯨꯗ ꯇꯧꯔꯒ ꯃꯁꯤ ꯍꯦꯛꯇ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯌꯥꯝ ꯑꯐꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯇꯧꯗꯤ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯏꯁꯥꯃꯛꯁꯨ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁꯣ ꯍꯧꯔꯛꯂꯤꯕ ꯃꯥꯏ ꯃꯈꯥ ꯊꯥꯕꯁꯤꯡꯁꯤꯗ ꯑꯗ ꯄꯦꯔꯦꯟꯁꯁꯤꯡꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯑꯗꯨ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯆꯥ ꯑꯃ ꯂꯥꯏꯔꯤꯛ ꯐꯅꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕꯒꯤ ꯃꯥꯏꯀꯩ ꯑꯃꯗ ꯆꯪꯁꯤꯜꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯏꯁꯥꯗꯁꯨ ꯊꯦꯡꯅꯔꯦ ꯏꯁꯥꯁꯨ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅꯤ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯁꯨꯝ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯐꯣꯔꯁ ꯇꯧꯕꯤꯗꯕ ꯐꯣꯔꯁꯤꯞꯂꯤ ꯃꯈꯣꯏꯗ ꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯧꯕꯤꯗꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯄꯣꯠꯁꯨ ꯑꯉꯥꯡꯁꯤꯡꯗ ꯂꯩꯔꯛꯄ ꯌꯥꯎꯏ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗꯗꯤ ꯃꯈꯣꯏꯁꯦ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯌꯥꯝ ꯂꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯤꯡꯁꯦ ꯂꯤꯕꯤꯔꯒ ꯃꯃꯥꯡꯗ ꯄꯥꯁ ꯍꯤꯁꯇ꯭ꯔꯤꯁꯤꯡꯁꯦ ꯌꯥꯝ ꯂꯤꯕꯤꯕꯒꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯛꯄ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯄ ꯂꯩ ꯀꯦꯟꯁꯦꯜ ꯂꯩꯍꯟꯕ ꯌꯥꯗꯕ ꯃꯈꯣꯏꯗ ꯑꯗꯨ ꯃꯣꯏꯅ ꯆꯠꯂꯤꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯁꯦꯝꯖꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯕ ꯃꯣꯏꯒꯤ ꯑꯔꯣꯏꯕ ꯄꯥꯟꯗꯝꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯋꯦꯅꯤ ꯍꯥꯏꯖꯅꯤꯡꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ
aduga mama apa oibasing aduga tungda metric tharakadauba angangsing aduga madugi guardian singna khangjanbade aba aduga experience leiraba oja sigi di macha ama smaina 21 position laglaba aduga hai tare aduga khon he ujabadasu sakir uda yamna ing tappa mohadaba aduga mama samona so adum haibire akoina masi khangdo ja yam nungai je akoi tungda mahaki manglan si mamphawna raga hai tare medical line am su chatpa pami haibani na soidana madumaksu ningba thungaga hai tare aduga sagai gi aduga jagi ningba thungbo oibiraktana he na iramdam sanale baksigi sakina tawbungam ba dedication mayam tawbiraktana hai tare ko koi furup mayam sigi apabada tawbo oibiraksanu haiba diamond radio digi to gi thajabadu pijari thakatse nungai je Hojik Makata Zarakpada, Sakirgia Pokpini, Unazari Basi, Ming of Tahabu. Some sort. Chasi Hannes or Habire, Aduga, Nungai, Pobi Kibra, Ring, Handaina can be Gibra, a Pangaiba Karas, Nungai, Isasi, Singela, and a Karikari Pobiki, Mikupto. I Chasi Hana, the Giri, want to see them in the Lapani. I dikitang one a lakadra and a Kalikit and Nungai of the power. Adumaku, 21, the lucky vanina. What could Mangabu Manung Dichale, Haitare, Mangapogi. Adu Gaming I with him around the 12 Wally, 12 ta Masagi and take a Sono Carino, Kantoka, and a Krehena, 12 ta Henny in Manafare, the Apopona Suta Pyramid, was it 12 Wally vanina, Haibo from say. Adu Magi, Larry Suimatang, so Popuna Soyama, the Creta Pyramid. Imung Manung the Muloina Basi. Apopona hena khangbo budi mamana kare hena khangjalli hai kari kari mai mong si kari kari haina wa hina daba kari kari ga legali sai maram da khang basi kari kari le mama leita basu ya yati mama lei base mai yam haina bi oi aduga mokoi gi larik pa mi lang ba khot pa ya ta sigum ji ade ba aduga sigi yam sena ba mama na aduga mai locality friends sing ji ka hena su loina dre school da yam loina hai school tuition da loina ba aduga ayam se yum da dum leibaga larik se hek pa ba khot pa adu no ma ma se pung kya mu lek pa jana sum larik si ma si tv yang bo so dum yaw larik ti sang nai na dum ma si pai pung si hayum ngam dre angang se dum sang nai na pai angang si adum yeng ba da aduga mobile ga sunam dama dum khara su sanai hai adu mobile sana mali ga ngang mo khot pa to bra ka he ne mobile ga se pai bja la kamai to bja jam maya da di thuana di pai ti adu bo tai matam da lari pa bana pa ba game sanam da sana ba tv yeng mane yeng ba ai je routine yam nai na hai tare thaba khodi mak su loina routine nai ra di yai hai jari ba ko ka su kai di mai mai gi posu nai na di adum taw yam nungai adu magi he mong du u ba khona su khara khangjare mai expression mong du hai tare kara khona handi unajare si yam ring lo bangang sing sigi top top magun ma khar gal lai hai tare yam na respect oiro ngang thorok po oiro mong ma tause yam na lemjaba adu masigum basi khara du makhana bani hai tare adu sigum bagi ichano pangi mama oi basi kari phawi pungning da yam nungai yam harau hoi hoi nadu makha tarak pasu isa sing da hai tare mokoi gi so apabang akta adu mo question odu ahing da larik pa baga tawda mama naga haugatna kang humbi na sangom lo na tawbaga su yobi kibro ma si lap na se nei mama la kanu hai ne adu mama ti adum kaurakani ma ki bani ai di mathak ta pai ma se hai ti koi na makha tumme adu ai mangon sida adum se nei mapa natraga ai se nei khar ga lap lap na sum yeng kani tawi ke mama hai ge kaurakpa adu mai na taw okay Saba thakpati thoina pirokanu na dum yada o yade ba sakanda adigi masagi oina haitare adugi sunatan yumda leiba kan sagan thakan ba hojikan gi haitare joro joro sagan bo togon bra khara sagan thakan da sagan de yam saba wali mas egoina sahaning baga mana saba si ga iwat wat lebo ko yam nuai sei aduga ngasi family gi ku ya pokpa pokpi aduga unajaba adu sakir gi yumda mafam sida lilongi mafam sida laksadana haitare ko magi matau karam na mai panglei no the family gi mong matau kramai to jano masi jo kai khangjaning ba haitare adu sen thong gi su kari su haitare apokona adum matik jaba moira bani na ka su awara padi leitre to sigu masigi haja tare aduga na da yek ta ba hojik se ko na ba yel pusi yawi da ba imung gi su loina ma aduga hen apabo ibiro aduga ma medical line da chatningi hai doctor oi ba pami hai aduga iban madu dagi thaido ga UPSC gi exam bok thaningi hai ba phauri mama hoina di kari kari ohen bining bal lai masa ga pam sida dum pam jala ai di cha ga pam sida dum pam okay yam no ngajare ngasi diamond radio no pam sida lak tani mung mung wari sanaja dana sakir gi mung munga koi gi mai palo pasigi no ai ba sum wari khar sanaja ba hanana thaga